ai wakalda ai pungning da phaurakpa adugumba wafamdani lamdam sigi a son of the soil lamdam ji masa moina lamdam ji miyam amadi lamdam ji tunglam chatki damakta akhoi yana asetpa phirep tu longminare hairkanda nung pan nai ne amna kupna khanare hairkanda akhoi karamba mongda progress laina chatpa ngamgadagi haibase honaminasi masi puari gi tangka kaya da so khoi thokre sam na hairkanda edungai 1819 dagina 1825 fawbada sahi taret kontak pa thoki kari dagi thoki koi puari gi leimai phakat pada koi khange power pamba mamatik chai cha de khang daba ningthau yam ngoi ningba ningthau oina bugi damak yekna babu marup oiraga marup pu hatpa isilina bu hatpa adu ma thodok tawudu dagi koi sahi taret kontak ribani adubu koi gi 1926 ta Treaty of Yandabu 24 February 1926 ta matamdugi sovereign power British paramount sina akhoi gi Manipur gi ningtamba muk sakhang birakanda sahi taret khuntak pagi amamba tangkak tu loigre adubu sor handok tringai da 1891 da amuk akhoi gi lingjen manadabagi pot tu la aganda akhoi British gi makutta yam laina mai thigi no doubt British ka Manipur ga thengna da Manipur mai thibam thoi matam da toim sung Manipur gi lau ki ba pirep Manipur na sungna gi ba lan gi khosok na Manipur gi lengak loi sing gi mafam da lai gi ba moi gi unity amadi disunity wai bagi level du yengura kan da di akhoi 1819 dagi na 25 hau da thokriba puari gi amamba tangkak to adugi para akhoi tam gi de haiban adugo 1940 ga 7 da mu British na ningkha tam du pibirame aduga 1949 da mu akhoi ningkha tam du mang madu da khoi ningdon pomde ningdon pombagi mahutta mioi phurup amana thavan chonge nang sai mana haibi gi badan adu itardi akhoi gi puari na su tai kari tai akhoi gi stand akhoi miyam ji gi wakalon masi mayek seng daba politically akhoi decision lo busa hai tabana maram mai kanda ningkha tamba heta mangba heta phangba heta mangba yam laiba angangi sakthongbi aduga lai phadi bi sanabagi mong da khoi puari da lai ge ja khoi khangi adu ngasi zo mu repeat tawragadi akhoi ngasi gi mirol ji da mu repeat tawragadi tungi mirol na kari ngangna gani adu akhoi gi tunglam chat akhoi gi irei pak iramdam na karai da lai gani habse yam aruba tanpham amani adu nai khoi sentiment na pubagi mahutta emotion na pubagi mahutta akhoi gi reality se fazana nei na re hairakanda idealism amadi materialism haiba pot se akhoi balance tawraga chatpa phai akhoi idealism da budi yamna haiba yai akhoi ngangning ba ngang ba yai sagatning ba wakhal sagat pa yai but materialism gi pot la kanda di sakhau gi pot la kanda di puk ham ba chakhau yaudra mi amna kayam ko lan thengna gani matam amada Japanese singna second world war gi matam da moi khoi headquarter ga pau phauna gi draba moi gi food supply lei gi drakanda moi gi thongna krai de satki moi mathanda adum Paris tawgi sidagi aduna aina thamjaningi wafam di aikhoi ngasi gi situation jida akhoi se karam ba mai kai da khut thara kanda akhoi gi pangan ji semgat kadagi pebet na kamai tawdana macha cha bo ngai gi bagi amu hawdong lamboi babu kamai na dil tawgi bagi haiba akhoi gi isam chamba wari macha duna piriba poktak to akhoi ningsang minare hairakanda akhoi CIRCA amadi Manipur miyam mapung oina akhoi meitei singna yamna tin yotharaga wakhal leitana akhoi poram pomit hana yatana homework hana phajana tawrakanda akhoi manglom da chatna ba thorang tawsi hai wafam se thamjaraga tension jari sige thoram siga mai na wafam sing ekhoi gi oja longjam na tan am namalik chumna thambikre loina na sige thoram ase ekhoi ayam ba wangang loi sing na wangang bagi tangkak se khoi loisilakle maram aduna ekhoi thoram ase loi ba phaudang ekhoi punna adum yawmin na khise
ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯝꯇꯪ ꯅꯣꯂꯨꯛꯅ ꯍꯪꯒꯠꯆꯔꯤ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯋꯥꯉꯥꯡꯂꯣꯏ ꯑꯣꯏꯅ CIRCAꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯊꯣꯛꯆꯝ ꯁꯣꯃꯔꯦꯟꯗ꯭ꯔꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯊꯝꯕꯤꯅꯕ ꯍꯪꯒꯠꯆꯔꯤ. ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯌꯥꯏ ꯇꯥꯡꯕꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯍꯜ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯄꯨꯌꯥꯝꯖꯣꯏ ꯑꯃꯗꯤ ꯑꯣꯖꯥ ꯅꯥꯎꯔꯦꯝ ꯑꯃꯨꯡꯃꯆꯥ ꯑꯅꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ. ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯇꯟ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯁꯔꯀꯥꯔꯒꯤ ꯊꯧꯃꯤꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯄ꯭ꯔꯤꯟ ꯃꯤꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯧ ꯂꯣꯏꯅꯅ ꯎꯠꯆꯔꯤ. ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏ ꯉꯁꯤꯒ ꯊꯥꯅ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯆꯕꯅꯤ. 3رꯛ ꯁꯨꯔꯛꯂꯦ ꯍꯥꯏꯕ ꯇꯥꯔꯦ. ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯒꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯚꯥꯔꯠꯇ ꯇꯤꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯝꯅ ꯍꯤꯡꯉꯝꯃꯤ ꯀꯔꯝꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏ ꯈꯪꯍꯟꯅꯅꯕ ꯑꯃꯗꯤ ꯎꯍꯟꯅꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯝ ꯄꯔꯦꯡ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ. ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯟꯗ꯭ꯔꯤꯉꯩ ꯃꯔꯛ ꯃꯅꯤꯄꯨꯔꯁꯤ ꯁꯥꯎꯠ ꯑꯦꯁꯤꯌꯥꯗ ꯏꯍꯥꯟ ꯍꯥꯟꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯣꯏꯈꯤꯕ. ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯈꯤꯕ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯈꯤꯕ ꯃꯁꯤ ꯀꯝꯗꯧꯅ ꯃꯥꯡꯈꯤꯕꯅꯣ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯚꯥꯔꯠꯇ ꯇꯤꯜꯂꯨꯕꯗꯩꯗꯤ ꯀꯥꯎꯍꯟꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ. ꯀꯥꯎꯍꯟꯈ꯭ꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯜꯆꯔ ꯆꯠꯅ ꯀꯥꯡꯂꯣꯟ ꯂꯦꯡꯒ꯭ꯋꯦꯖ ꯏꯁꯥꯒꯤ ꯁꯛꯇꯝ ꯄꯨꯝꯅꯃꯛꯁꯦ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕꯗꯨ ꯂꯩꯔꯛꯄꯗꯒꯤ ꯑꯩꯈꯣই CIRCAꯅ 2015ꯗ ꯁꯔꯀꯥꯔꯁꯤ ꯁꯥꯐꯣꯡꯂꯕ ꯃꯇꯨꯡꯗ ꯇꯣꯉꯥꯟꯕ ꯄꯥꯏꯈꯠꯄ ꯌꯥꯕ ꯍꯥꯏꯔꯤꯕ ꯈꯨꯟꯅꯥꯏꯒꯤ ꯀꯥꯡꯂꯣꯟ ꯑꯁꯤ ꯀꯃꯥꯏꯅ ꯀꯟꯒꯗꯒꯦ ꯈꯨꯟꯅꯥꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯀꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯁꯤꯒꯨꯝꯂꯕ ꯄꯨꯋꯥꯔꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯇꯥꯡꯀꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯌꯧꯍꯟꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ. ꯊꯧꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣই 14 ꯑꯥꯒꯁ ꯑꯗꯒꯤ 21 ꯁꯦꯞꯇꯦꯝꯕꯔ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯅꯦꯁꯅꯦꯜ ꯗꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯄꯥꯡꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯗꯔꯕꯥꯔ ꯍꯣꯜ ꯃꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯉꯛꯄ ꯐꯤꯕꯝ ꯑꯃꯗꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ. ꯑꯩꯈꯣꯏꯁꯤ ꯃꯥꯡꯊꯔꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯒꯠꯂꯛꯏꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯩꯅꯕꯗ ꯌꯥꯝꯅ ꯂꯨꯕ ꯍꯥꯏꯇꯥꯔꯦ. 1949ꯗ ꯑꯩꯈꯣꯏꯁꯤ ꯏꯟꯗꯤꯌꯥꯗ ꯃꯔꯖ ꯇꯧꯈꯤꯕ ꯃꯇꯨꯡꯗ ꯍꯦꯛ ꯃꯔꯖ ꯇꯧꯕꯗꯩꯗꯤ ꯑꯩꯈꯣꯏ ꯃꯇꯦꯛ ꯈꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯁꯤ ꯄꯥꯔꯠꯁꯤ ꯁ꯭ꯇꯦꯠꯇ ꯊꯝꯖꯤꯜꯂꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒꯤ ꯂꯦꯚꯦꯜꯗ ꯆꯍꯤ 2000ꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯝꯕ ꯑꯩꯈꯣꯏꯁꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯅ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯊꯝꯃꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ. ꯌꯥꯝꯅ ꯋꯥꯅ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯔꯖ ꯇꯧꯈꯤꯕ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯔꯤꯚꯔꯁ ꯄꯤꯒꯅꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯩꯈꯣꯏꯗ ꯄꯤꯒꯅꯤ ꯀꯥꯏꯅ ꯌꯥꯅꯈꯤꯕꯖꯥꯠꯅꯤ. ꯑꯗꯨꯕꯨ ꯖꯁ ꯑꯩꯈꯣꯏ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯍꯥꯏꯔꯤꯕ ꯄꯋꯥꯔꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯐꯪꯍꯟꯗꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨ ꯃꯥꯒꯤ ꯔꯤꯚꯔꯁꯇꯗꯤ ꯄꯤꯔꯒ ꯃꯥꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯈꯤꯕꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯖ ꯕꯨꯙꯆꯟꯗ꯭ꯔꯁꯦ
ꯑꯩꯈꯣꯏꯅ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 21 ꯄꯥꯡꯊꯣꯛꯈꯤꯕ ꯖꯒꯥꯗꯨꯗ ꯃꯥꯁꯤ ꯂꯥꯏ ꯅꯤꯡꯉꯀꯥꯟꯗ ꯃꯗꯨꯗ ꯂꯩꯈꯤꯗꯦꯅ ꯍꯥꯏꯅꯩ ꯃꯥꯗꯤ ꯃꯥꯅ ꯄꯦꯟꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯄꯦꯟꯈꯤꯗꯕꯁꯤ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯇꯧꯔꯝꯕ ꯃꯌꯥꯝꯗꯨꯒ ꯑꯃꯐꯥꯎ ꯆꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯄꯦꯜꯂꯛꯇꯕꯖꯥꯠꯅꯤ ꯃꯇꯝꯗꯨꯗꯁꯨ ꯃꯥꯁꯨ ꯑꯦꯖ ꯑꯦ ꯀꯤꯡ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯟꯅ ꯂꯩꯉꯥꯛꯈ꯭ꯔꯕꯅꯤꯅ ꯑꯩ ꯃꯗꯨ ꯇꯧꯕ ꯉꯝꯃꯣꯏ ꯀꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯆꯦꯜꯍꯟꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯆꯦꯟꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯟꯅ ꯃꯉꯣꯟꯗ ꯗꯤꯄꯦꯟꯗꯦꯟꯁ ꯑꯃ ꯂꯥꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯤ ꯃꯗꯨꯗ ꯃꯥꯁꯤ ꯂꯩꯈꯤꯗꯕꯅꯦꯅ ꯂꯧꯏ ꯍꯥꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯒ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏ ꯍꯦꯛ ꯃꯔꯁ ꯇꯧꯒ ꯂꯩꯔꯤꯕ ꯐꯤꯕꯝꯒ ꯑꯅꯤꯒꯤ ꯌꯦꯡꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯅ ꯀꯔꯤ ꯈꯟꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯤ ꯚꯥꯔꯠꯇ ꯇꯤꯜꯂꯨꯕꯗꯒꯤ ꯃꯇꯝꯗꯨꯁꯨ ꯚꯥꯔꯠꯇ ꯇꯤꯟꯕ ꯄꯥꯝꯕ ꯀꯥꯡꯕꯨꯅ ꯚꯥꯔꯠꯀꯤ ꯍꯦꯛ ꯇꯤꯟꯈꯤꯕꯒ ꯖꯒꯣꯏ ꯁꯥꯗꯅ ꯏꯁꯩ ꯁꯛꯇꯅ ꯊꯥꯕꯜ ꯆꯣꯡꯈꯤꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯃꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯁꯤ ꯀꯜꯍꯧꯒꯗꯒꯦ ꯍꯥꯏꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯖꯪ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯟꯖꯔꯒꯁꯨ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯏ ꯆꯨꯝꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯏꯚꯟ ꯃꯌꯥꯝꯅꯗꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯆꯩꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯐꯥꯎ ꯌꯥꯎꯅ ꯏꯟꯗꯤꯌꯥꯟ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯁꯜꯂꯒ ꯃꯅꯤꯄꯨꯔꯁꯤ ꯀꯔꯣꯝꯗ ꯄꯨꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯑꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯃꯌꯥꯝꯁꯤꯁꯨ ꯍꯥꯏꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯜꯂ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯟꯅꯕ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯀꯟꯅꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯀꯟꯅꯕ ꯃꯤꯒꯤ ꯃꯁꯤꯡꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯍꯟꯊꯔꯛꯑꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯅ ꯈꯟꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯆꯥꯡꯗꯝꯅꯅ ꯌꯦꯡꯕ ꯃꯇꯝꯗ ꯗ ꯄꯥꯔꯁꯦꯟꯇꯦꯖ ꯑꯦꯟ ꯄꯣꯄꯨꯂꯦꯁꯟꯁꯤꯒꯤ ꯍꯣꯠꯂ ꯌꯦꯡꯕ ꯃꯇꯝꯗꯨꯗ ꯏꯟꯗꯤꯌꯥꯗ ꯄꯨꯟꯕ ꯄꯥꯝꯗꯕꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏ ꯇꯤꯟꯒꯗꯕꯅꯤꯅ ꯈꯟꯕ ꯃꯤꯁꯤꯡꯁꯦ ꯀꯅꯥꯅ ꯍꯦꯜꯂꯝꯒꯗꯒꯦ ꯁꯤꯅꯤ ꯌꯥꯝꯅ ꯉꯛꯄꯁꯦ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯑꯩꯅ ꯈꯟꯕꯗ ꯏꯁꯥꯁꯤ ꯊꯥꯖꯔꯛꯇꯕꯅ ꯀꯤꯔꯛꯄꯗꯨꯗꯤ ꯅꯠꯇꯦ ꯃꯤꯑꯣꯏꯕꯁꯤ ꯆꯥꯝꯃ ꯃꯅꯨꯡꯗ 90ꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅꯥꯏꯖꯦꯁꯟꯗ ꯂꯨꯞꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯈꯨꯖꯣꯛ 10ꯃꯨꯛꯁꯤꯅ ꯑꯩꯈꯣই ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯆꯣꯡꯅ ꯇꯧꯕꯁꯤ ꯃꯌꯥꯝꯅ ꯇꯥꯅꯤꯡꯉꯛꯇꯕ ꯊꯥꯖꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯒꯤ ꯐꯤꯕꯝ ꯑꯃ ꯍꯧꯖꯤꯛꯇꯤ ꯂꯥꯛꯑꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯆꯦꯜꯂꯝꯕ ꯁꯤꯁꯤꯡ ꯌꯥꯎꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯐꯤꯕꯥꯟꯅꯨꯡꯗꯒꯤ ꯊꯣꯛꯑ ꯂꯩꯒꯗꯕꯅꯤ ꯑꯗꯨ ꯇꯧꯔꯝꯒꯗꯕꯅꯤ ꯍꯥꯏꯕꯐꯥꯎꯗ ꯏꯟꯗꯤꯌꯥꯟ ꯄꯣꯂꯤꯁꯤꯗ ꯌꯥꯎꯁꯟꯈ꯭ꯔꯦ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕ ꯑꯗꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯕꯛ ꯁ꯭ꯇꯦꯞ ꯀꯌꯥ ꯂꯧꯈꯠꯄ ꯃꯤꯌꯥꯝꯁꯤꯗ ꯎꯔꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯥꯖꯕꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯃꯥꯡꯁꯤꯜꯂꯛꯑꯦ ꯑꯗ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯗꯤ ꯑꯇꯩ ꯅꯠꯇꯦ ꯏꯟꯗꯤꯌꯥꯗ ꯇꯤꯟꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯃꯥꯂꯦꯝꯒꯤ ꯗ ꯑꯩꯈꯣꯏ ꯆꯍꯤ 2000ꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯝꯃꯦ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯀꯥꯏꯁꯤꯗꯤ ꯃꯥꯡꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅꯤ ꯌꯥꯝ ꯂꯨꯔꯤꯁꯤꯗꯤ ꯁꯤꯁꯦ ꯂꯣꯏ ꯀꯥꯎꯈꯤꯕ ꯃꯥꯟꯕ ꯍꯥꯏꯗꯤ ꯀꯔꯤꯒꯤ ꯀꯥꯎꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯕ ꯀꯣꯏꯁꯟꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯪꯉꯕꯗꯤ ꯃꯥꯜꯂꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯜꯆꯔ ꯂꯦꯡꯒ꯭ꯋꯦꯖ ꯁꯤ ꯂꯣꯏꯅ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯑꯀꯤꯕꯗꯨꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯇ ꯐꯥꯎꯔꯒꯁꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯟ ꯄꯣꯂꯤꯇꯤꯛꯁꯁꯤꯗ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯟꯕꯗꯨꯗꯤ ꯎꯔꯤ ꯀꯔꯤꯒꯤ ꯐꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤꯕꯗꯤ ꯐꯥꯎꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯟ ꯑꯣꯐ ꯁꯔꯚꯥꯏꯚꯦꯜ ꯑꯅ ꯑꯃ ꯂꯥꯛꯏ ꯍꯤꯡꯕꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯤꯡꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯇ ꯑꯆꯨꯝꯕꯁꯦ ꯀꯔꯞ ꯇꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯆꯨꯝꯕꯁꯦ ꯆꯨꯝꯅ ꯊꯥꯡꯕ ꯉꯝꯃꯛꯇꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯔꯝꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯍꯤꯡꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯃꯥꯏꯟꯁꯤꯗ ꯀꯔꯞ ꯄ꯭ꯔꯦꯛꯇꯤꯁ ꯑꯃ ꯆꯠꯂꯦ ꯍꯥꯏꯕꯗꯤ ꯃꯥꯏꯟꯁꯤꯗ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯔꯥꯟꯕ ꯑꯆꯨꯝꯕꯕꯨ ꯂꯥꯟꯅ ꯀꯧꯁꯟꯕ ꯑꯗꯨꯃꯥꯏꯅ ꯈꯪꯗꯕ ꯁꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯔꯣꯟꯗ ꯆꯠꯅꯕꯤ ꯑꯃ ꯍꯧꯖꯤꯛ ꯑꯣꯏꯗꯨꯅ ꯂꯥꯛꯑꯦ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯃꯌꯥꯝꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯊꯥꯖꯩ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯤꯡꯉꯔꯣꯏ ꯍꯥꯏꯅ ꯈꯟꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯇꯧꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔ 5ꯗ ꯇꯧꯔꯤꯕꯁꯤꯗ ꯀꯅꯥꯅ ꯐꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯁꯦ ꯃꯤꯌꯥꯝꯅ ꯂꯣꯏ ꯈꯪꯉꯤ ꯍꯥꯏꯇꯥꯔꯦ
who is he candidate sing gi manung ju ko na loi khandu pogam me manipur gi miyam na khandu pogam me adubu ma ki kendra du lai ma people du nadi madu da satye akhoi ju ai gi tanjai ro pum tam dadi ai sha gi tanjai ro pum de ai ju mu satye ba khoi je chatna de ba khoi je samna wangoi kendra da vote lep tori khoi kana na khare hena phai di khoi loi khangi hai tar khangi mi du da sat lo hai ba mana tinaruba ma on da khudong jab hena pirakani khanba mi sing digi matung da khoi khudimung ni illi karigi illi ai mai matung ilau da gde ai hingba ngamoi na mokoi da khanba do khalli budu da ni akhoi da hoji mokoi na akhoi matung illi ji adugum bagi wa khalon je hojikti mipung khudimung da lai ger haidare sidani akhoi na akhoi gi changjil ai ba khongjang ji ai na akhoi na CIRCA na changjil ai khongjang ji ahan ba 2015 16 koi oja koi mam tawinam tam adam mai powerful way haidare ak pa phang ne hakta mina angak pa phang ung hodna ahing hida koi na dang pung tara ma thoi tara baro bo wangang chapsida adu tabi ne ba mi aduki muti gyam gre wakhan jida kai gom ho hom di lak tu mali kai ne fil da wa mi matang ma yaw gre haidare adu matam du da akoi gi hojingna India ki parliament changraba Indian constitution yograba ko ki ini tawlo siam sana ja bo yam tawa yong na haitare ko tawi haiba tare adu hojikti samina ramasi mangonda su thajabu si mangi burjala natragana mana hana dagi dum mama matam dagi monda phawduna rak wakhandu da mana changjin gibra haibadi question rin lai hoji maji aikoina khoiga tawminam thabak tu ona taina bu da wa nga sakhaga hoji dumai yaw khre mabu hunjabai wafam ni natte adu oirei ba phibam jina natraga khoigi sesu sina matom no ohen gibra tongan ba siyo sing leader sing ju adu maga mane haitare mo do ngai taisam ju jate khoigi ring tongna khoigi akoina di khanjara ga ju mo no khallu ya da bom yawri do mas kamai ngoi gino 하이브지 거의 야문나 거이나 내나버머 마thau tarak haidare hau직시 아코이나 칼리 거기 와칼 국한다 거이나 아이네 칼리부 와칸제 슈메 what I'm thinking is right 아이네 칼리부 와칸시는 뭐 거이네 칼리드는 라리까네 칸바기 와칼 아코이드나 아코이 샴나 하야보다 거이나 누티기 파오 펑모 미오이 크라 이 파오 펑모 미오이 크라 머니푸르 라이 shukbang phang de ba mioi khra lai percentage ho to umutam da kana na heli haidi phangi ba mi masing ga phang da na lai nuti gi paw phang ma nuti gi thoi ba world gi scenario si khangi ba ko shelai ba mi si de lai ba mi sing je maximum sida 100% si di world gi ko gi scenario je ko urang mane khalle ba apa botte je haidi ba phapada uri ba mi sing jina go to the right track asum balam video chatlam matam ne phak kadoi offline na male malayang gi oiba hoji haiba aphapha gi scenario ubangam da sungu da bai tare haibiding sagi moji offline ni khoji kaino pa khabar pa ba haitriba mobile pai ba haitriba mobile pai ba haitriba mi sing na khabar yog diba jaga koi singi lam sing da di world gi scenario je mo khoi di khangde mo khoi sing jibu khoina khulai hoina season 마코시 거인 부르 짤래 거의 미안티나 강무싱티나 강무싱드나 아숨버 트랙트다 부데 아람버 트랙다 부이 그럼 까이 뭐나 아람버 트랙다 부이는 하면 됩니다 마마사마사기 hinnabugi hona mutamda wajoi takchi phanam da ma aram la mide sang mutai mamdi india gi political system he totally la la ba haibadi magdi khogi loiram lengak gi chana kanglon du da yumpham oiraga torpo thabang ni na always time masi dum masana karap oine ba haibadi india gi constitution je india na maning tam dingai da chana ramba colonial system una chana ba government of India in 1935 when British government and lengak adudaki 75% je lawruga puraga India lengak salai. That means aduna harabadi apik pa purup chingu yosan na bagi adugumba kunailon gi chana kangola do adu Indiana chanari banina
apik pa khoi khunai kaya khoi yoshan bagi hainabi ma divide and rule policy to bagi hainabi ma khoi lai ri ba hariba masana practice lo pum da Indian constitution che akhoi na hek chana ru ma tam na madu practice oina madu chana ru ma applicant apply ta ru ma tam da masama ro dum tajarak pa hitar moi gi wana te system manung do dum tajabane ba aina khongkap tara thangbuja khongkap tara sida loina ba komgi khongkap loi oita de masana i kom manung putha gi tam ne ba i khongkap to somai to no ma ki system do loilam nanga ki system oibna system da koi na yaw rom na system du gi manung da koi changak pani na loilam nanga ki system oibni na apik apik pa purup sing marom dom yoshin gi ba haidaren matam du da India independent phang 1947 haidare matam da koi gi India da community lising bo satru lai ningthau pamba lebak sam ko humunga na India da tilini tra termi cha duira gadi akhoi maning makha tam lebak sangwa humunga masa edum lai jare bo adu lebak amo amamam oibu sam Manipur da khoi community me am lai mani chama ki mathak leba chumena community akhoi gi Manipur da lai kunthra manga ni phu lai sumai to da moi hai ato to pa khunai dik su lai je ba matam du lising mo chatuk lai bim da hauji hingauri je hauji hingau community hai tare akhoi ju sidor ba siri to ra ba maite is the endangered community na haidra sumai to na hai ba community mayam ma lising am chatuk tra ga gi hingauri ji chama ga tara phadre hai tare adu gi manung da akhoi ju ama oi rei bani adu ne akhoi na luri je masi kanna na ba khoi gi honar mu badam da koi na miyam sina hausikar masti is the lergi thaja basi lairibra natraga laitabra koi shalama oi re haidar ai samang na haidar isa ju thajarak tre mi ju thajarak trai tar koi gi lila gi phamphak tak ta law do law haidar yam phajai lila gi hero sing du na stage ju da ngang ji hek lila du lu di bodi hero ni nori part yam phajeba mana aramam da tawde bana hek lila gi stage di kumthar ga di what is her real life or hero di real life to di adum yam na khangna re haitare ne sumai to dura akhoi gi reality ji akhoi gi stage da thoga ngai mi tam ai jung ngai re phajana badu ngangam haitare adugum ba khunai gi chana kang no lila onthorok paitare khoi gi thabak chi reality orak ta ba sigum ma se yam me haitare hawikta ahan jing na hai minai oido to si khibne hena phaina mamang matam ge han sing da hainei minai oigido bu charpudi si khibne he saruk cham hena phaina hojikti minai oijage aduga hingjage haibu phangdaba matam ne ba minai su oijage ai umdi hingjage haibu matam da minai objar hat kani haibu matam sine bu ju orisi angak bu matam ne bu ju orisi nang minai oyaroi haibani jikti hingmaju yaroi akhoi ni yosan gani nangi shakti amu power se nakhai ga loguni haibagi chana kang on dureba there is koi kari ga colonial system haije machine colonial system hainari je masigi manung du ne ma khoi ni satli ba leng ba lawri ba mayam je aduna hojikti aina sa haije ni 2015 dage hoji po akhoi na changjil pu khongjang gi da akhoi chidal lai biri ba yaurga laibiri ba halam yaure han mayam phambiri akhoi gi step se it is forward or backward masi bu mang na sangkhela ibra na ta tung hala ibra bu madugi wakhalon lama ai ngon kan na fil taw haure ahing khuding tum ya di yamna nungai jada ba haitare masi ne khoi da hogi yamna lusilai je aduna kaigina damda aina sai si colonial system oil lam ama oibunina adugi mathakta makhoi gi chana kanglon India gi chana kanglon se loiram lenga ki system nina masana dum corruption je rotate to je ba masana dum khoi gi maras charak bai tare ai khoi na nate ko system je dum yaujagi bai tare ne yaujab dum maram orga hogi ti ai khoi je ai khoi gi mindset se full up correct practice
ꯃꯄꯨꯡ ꯐꯥꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯌꯥꯎꯁꯤꯜꯂꯒ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯁꯤꯗꯅꯕꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯄ꯭ꯔꯥ ꯀꯥꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯁꯥ ꯃꯁꯥꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯃꯁꯥꯗ ꯐꯥꯎꯍꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯏꯆꯥ ꯑꯃ ꯊꯕꯛ ꯍꯥꯞꯄꯗ ꯄꯩꯁꯥ ꯄꯤꯗꯅ ꯊꯕꯛ ꯍꯥꯞꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯣꯏꯔꯣꯏꯗ ꯊꯕꯛ ꯄꯩꯁా ꯄꯤꯗ꯭ꯔꯗꯤ ꯄꯩꯁా ꯄꯤꯒꯗꯧꯅꯤ ꯄꯤꯍꯧꯗ꯭ꯔꯒꯅ ꯑꯩ ꯃꯥꯡꯖꯔꯦꯅ ꯅꯪ ꯃꯥꯡꯖꯔꯦꯅ ꯍꯥꯏꯕꯁꯤ ꯆꯠꯅꯕꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯁꯤ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯅꯔꯤꯕ ꯋꯥꯐꯝꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯃ ꯃꯤꯡ ꯆꯟꯕ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯃꯤꯡ ꯆꯟꯕꯐꯥꯎ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯞ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯒꯤ ꯌꯨꯅꯤꯌꯟ ꯃꯌꯥꯝ ꯂꯩ ꯑꯩꯅ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯁꯤ ꯂꯣꯏꯅꯃꯛ ꯈꯪꯅꯩꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕ ꯄ꯭ꯔꯦꯛꯇꯤꯁꯁꯤ ꯋꯥꯠ ꯏꯁ ꯀꯥꯏꯟ ꯑꯣꯐ ꯄ꯭ꯔꯦꯛꯇꯤꯁ ꯑꯩꯈꯣꯏꯅ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯟ ꯈꯨꯟꯅꯥꯏꯂꯣꯟꯁꯦ ꯑꯉꯛꯄ ꯑꯣꯏꯔꯦꯕ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯀꯔꯞꯁꯟꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯀꯅꯦꯕ ꯍꯥꯏꯕ ꯀꯔꯞꯁꯟꯁꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨ ꯇꯣꯡꯗ ꯆꯦꯜꯂꯒ ꯃꯁꯤꯅ ꯌꯥꯡꯂꯦꯟ ꯁꯔꯨꯏꯅ ꯃꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯌꯨ ꯀꯦꯅꯣꯠ ꯁꯔꯚꯥꯏꯚ ꯏꯟ ꯗꯤꯁ ꯁꯣꯁꯥꯏꯇꯤ ꯍꯥꯏꯗꯨꯅꯦꯕ ꯅꯪ ꯁꯤꯗ ꯍꯤꯡꯕ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯆꯨꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯣꯏꯅꯃꯛꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯏꯕꯗꯅꯤ ꯈꯪꯗ꯭ꯔꯦ ꯃꯟꯇ꯭ꯔꯤ ꯑꯣꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯦꯅꯤ IAS ꯑꯣꯐꯤꯁꯥꯔ ꯑꯣꯏꯕꯗꯩꯅꯤ ꯈꯪꯗ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯩꯅꯕꯤꯅꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯆꯦꯜꯂꯤꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯃꯌꯥꯝꯁꯤꯁꯨ ꯑꯩꯒꯤ ꯏꯆꯥꯁꯨ ꯑꯩ ꯏꯅꯥꯎ ꯑꯣꯏꯔꯁꯨ ꯄꯩꯁꯥ ꯄꯤꯗꯗꯤ ꯊꯕꯛ ꯇꯧꯔꯣꯏꯅ ꯄꯩꯁꯥ ꯄꯤꯁꯤ ꯈꯔ ꯊꯤꯁꯤ ꯍꯥꯏꯕꯒꯤ ꯍꯦꯕꯤꯠ ꯑꯃ ꯂꯩꯔꯦꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯈꯨꯟꯅꯥꯏꯁꯤ ꯃꯁꯥꯅ ꯃꯔꯣꯝꯗꯣꯝ ꯂꯨꯞꯈꯤꯕ ꯇꯥꯕ ꯅꯠꯇ꯭ꯔꯅꯦ ꯑꯆꯨꯝꯕ ꯂꯥꯛꯑꯔꯣꯏ ꯃꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯨꯔꯛꯏꯁꯦ ꯃꯃꯥꯡ ꯃꯇꯝꯒꯤ ꯑꯍꯟꯁꯤꯡꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯈꯖꯤꯛꯇꯪ ꯍꯜꯂꯛꯑꯒꯗꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯄꯨꯕ ꯉꯝꯃꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯈꯨꯟꯅꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯦ ꯆꯠꯅ ꯀꯥꯡꯂꯣꯟꯁꯦ ꯌꯧꯍꯟꯗꯅ ꯃꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯒꯤ ꯃꯅꯨꯡꯗ ꯂꯩꯖꯔꯒꯁꯨ ꯑꯩꯈꯣꯏꯗꯐꯥꯎꯗꯤ ꯃꯗꯨꯒꯤ ꯍꯦꯕꯤꯠꯇꯨ ꯌꯧꯍꯟꯗꯅ ꯑꯩꯈꯣꯏ ꯊꯝꯕ ꯉꯝꯍꯧꯔꯒꯗꯤ ꯌꯥꯝꯅ ꯐꯒꯅꯦꯅ ꯈꯜꯂꯦꯕ ꯃꯗꯨ ꯁꯨꯝ ꯃꯣꯏꯅ ꯂꯥꯛꯁꯤꯜꯂꯛꯄ ꯁꯨꯝ ꯆꯥꯁꯤꯜꯂꯛꯄ ꯁꯝꯅ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯝꯕ ꯃꯄꯨꯡ ꯐꯥꯔꯕ ꯃꯤꯁꯤꯡ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯍꯦꯗ ꯑꯣꯏꯅ ꯂꯩꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯪꯗꯕꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯕꯗꯤ ꯃꯥ ꯀꯣꯏꯁꯦꯜ ꯑꯣꯐ ꯁꯔꯚꯥꯏꯚꯦꯜꯅꯤ ꯍꯥꯏ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯩꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯤꯌꯥꯝꯗ ꯃꯥꯅ ꯂꯥꯎꯔꯝꯕ ꯆꯪꯈꯤꯗ ꯑꯗꯨꯅꯦꯕ ꯋꯥꯠ ꯏꯁ ꯗꯤꯁ ꯁꯤ ꯀꯩꯅꯣ ꯁꯤꯅꯦꯕ ꯌꯥꯝ ꯂꯨꯔꯛꯏꯁꯦ ꯑꯗꯨꯅ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯗ ꯑꯆꯨꯝꯕꯁꯦ ꯏꯟꯖꯦꯛ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯃꯈꯣꯏꯁꯦ ꯈꯨꯟꯅꯥꯏꯁꯤꯒꯤ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯤꯡꯁꯤ ꯂꯥꯞꯊꯣꯛꯍꯟꯕ ꯈꯔ ꯂꯥꯞꯊꯣꯛꯂꯕ ꯈꯨꯟꯅꯥꯏ ꯑꯅꯧꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯂꯒ ꯃꯈꯣꯏꯒꯤ ꯃꯤꯔꯣꯟꯗꯨꯅ ꯑꯍꯣꯡꯕꯁꯤ ꯄꯨꯔꯛꯇ꯭ꯔꯒꯗꯤ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯦꯖ ꯑꯩꯈꯣꯏ ꯆꯍꯤꯒꯤ ꯃꯤꯗꯥꯁꯤꯡꯁꯤ ꯍꯤꯡꯕꯒꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯀꯥꯡꯂꯣꯟꯗꯨꯗ ꯃꯁꯤ ꯌꯥꯎꯁꯟꯈꯤꯗꯅ ꯍꯤꯡꯕ ꯉꯝꯃꯔꯣꯏꯅ ꯈꯟꯕꯒꯤ ꯋꯥꯈꯟꯗꯨꯅ ꯆꯨꯁꯟꯈꯤꯗꯅ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯑꯩꯅ ꯍꯥꯏꯖꯦ ꯍꯌꯦꯡ ꯑꯩꯈꯣꯏ ꯁꯤ ꯃꯔꯛꯇꯗꯤ ꯁꯤꯐꯥꯏ ꯈꯟꯅꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯃ ꯍꯦꯛ ꯄꯩꯁꯥ ꯄꯤꯒꯦꯅ ꯆꯠꯂꯝꯗ꯭ꯔꯕ ꯆꯠꯄꯩ ꯋꯥꯈꯜꯁꯨ ꯂꯣꯏ ꯂꯩꯌꯦꯕ ꯑꯩꯈꯣꯏꯗ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯄꯤꯗ꯭ꯔꯁꯨ ꯊꯕꯛꯇꯨ ꯇꯧꯔꯣꯏ ꯊꯕꯛ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯕꯨ ꯍꯤꯡꯉꯔꯣꯏ ꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯁꯤꯗ ꯆꯪꯉꯒ ꯂꯩꯔꯤꯁꯦ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯁꯤꯒꯤ ꯈꯤꯇꯪ ꯆꯪꯗꯕ ꯁ꯭ꯇꯦꯠ ꯑꯃ ꯂꯩ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯗ ꯃꯣꯡꯒꯣꯂꯤꯌꯥ ꯔꯦꯁ ꯀꯔꯝꯕ ꯁ꯭ꯇꯦꯠꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯖꯣꯔꯥꯝꯁꯤꯅꯦꯕ ꯃꯈꯣꯏꯗ ꯌꯥꯝ ꯀꯟꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯃꯅꯨꯡꯗ ꯌꯥꯎꯈ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯜꯆꯔ ꯑꯃ ꯂꯩꯖꯩ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯀꯔꯞꯁꯟ ꯀꯩꯅꯣꯁꯦ ꯃꯣꯏꯅ ꯊꯤꯡꯍꯧꯕꯒꯤ ꯉꯝꯕꯒꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯨ ꯅꯣꯔꯠ ꯏꯁ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯣꯏꯅꯃꯛ ꯀꯣꯚꯤꯗꯅ ꯂꯥꯛꯁꯤꯜꯂꯛꯇꯅ ꯅꯣꯡꯃꯗ ꯃꯅꯤꯄꯨꯔꯁꯨ ꯀꯣꯚꯤꯗꯁꯤ ꯅꯣꯡꯃꯒꯤ ꯏꯟꯀ꯭ꯔꯤꯖꯅꯤ ꯂꯩꯔꯤꯁꯦ ꯍꯦꯟꯒꯠꯂꯛꯄꯒꯤ ꯊꯕꯛꯇꯨ ꯈꯛꯇꯅꯤ ꯇꯧꯔꯤꯁꯦ ꯅꯨꯡꯇꯤꯒꯤ ꯍꯦꯟꯒꯠꯂꯛꯏꯅꯦꯕ ꯃꯤ ꯃꯁꯤꯡ ꯁꯤꯕꯁꯨ ꯍꯦꯟꯒꯠꯂꯛꯑꯦ ꯅꯣꯡꯃꯗ ꯑꯃ ꯁꯤꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ 5 ꯁꯤꯔꯛꯄ 3 ꯁꯤꯔꯛꯄ 6 ꯁꯤꯕ ꯇꯧꯔꯛꯑꯦ ꯃꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯃꯅꯤꯄꯨꯔꯁꯤ ꯂꯣꯏꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩꯔꯤꯅ ꯑꯩꯈꯣꯏ ꯈꯪꯄꯣꯠꯇꯦ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯚꯦꯛꯁꯤꯟ ꯍꯧꯖꯤꯛꯐꯥꯎ ꯄꯨꯊꯣꯛꯇ꯭ꯔꯤꯑꯕ ꯑꯗꯣ ꯑꯩꯅ ꯅꯤꯡꯁꯤꯡꯖꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯤꯖꯣꯔꯥꯝꯁꯦ ꯍꯧꯖꯤꯛ ꯃꯤ ꯁꯤꯡꯒꯜ ꯃꯤ ꯑꯃ ꯁꯤꯗ꯭ꯔꯤꯑꯕ ꯃꯤ 2,400 ꯅꯥꯕꯩ ꯃꯅꯨꯡꯗ ꯃꯤ 2,950 ꯀꯣꯚꯔ ꯇꯧꯋꯦ ꯑꯗꯨꯒ ꯃꯤ 300 100 ꯆꯅꯤꯃꯨꯛꯇꯅꯦ ꯍꯧꯖꯤꯛ ꯃꯣꯏꯒꯤꯗ ꯀꯩꯅꯣ ꯅꯥꯔꯒ ꯂꯩꯔꯤꯁꯦ
ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯦ ꯌꯥꯝꯅ ꯏꯟꯗꯤꯁꯤꯄ꯭ꯂꯤꯟ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯂꯧꯗꯕ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯇꯕ ꯈꯨꯟꯅꯥꯏ ꯉꯁꯥꯏ ꯏꯟꯗꯤꯌꯥꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗꯨ ꯌꯥꯎꯁꯟꯈ꯭ꯔꯕꯅꯤꯅ ꯃꯗꯣꯝꯗ ꯑꯩꯈꯣꯏꯒꯤ ꯆꯪꯁꯤꯜꯂꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯦ ꯃꯨꯜꯂꯛꯀꯗ꯭ꯔꯒ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃꯁꯨ ꯐꯤꯜ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯂꯕ ꯂꯝꯗꯝ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯁꯦ ꯑꯩꯈꯣꯏ ꯁꯦꯟꯃꯤꯠꯂꯣꯟꯁꯤ ꯃꯔꯨ ꯐꯪꯅ ꯀꯥꯏꯊꯈꯤꯕ ꯑꯩꯈꯣꯏꯗ ꯂꯩꯔꯝꯕ ꯄꯣꯠꯊꯣꯛ ꯃꯌꯥꯝ ꯑꯃ ꯑꯦꯖ ꯑꯦ ꯏꯟꯗꯤꯄꯦꯟꯗꯦꯟ ꯀꯟꯇ꯭ꯔꯤꯁ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯏꯟꯗꯤꯄꯦꯟꯗꯦꯟ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯄꯣꯠꯊꯣꯛꯁꯦ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯖꯔꯝꯃꯤ ꯑꯩꯈꯣꯏ ꯄ꯭ꯔꯗꯛꯁꯟꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯄ꯭ꯔꯗꯛꯁꯟꯁꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯃꯥꯡꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯗ ꯊꯨꯝꯒꯤ ꯄꯣꯠꯊꯣꯛ ꯂꯩꯔꯝꯃꯤ ꯆꯤꯅꯤꯒꯤ ꯄꯣꯠꯊꯣꯛ ꯂꯩꯔꯝꯃꯤ ꯐꯤꯒꯤ ꯄꯣꯠꯊꯣꯛ ꯂꯩꯔꯝꯃꯤ ꯂꯣꯏ ꯃꯥꯡꯈꯤ ꯀꯃꯥꯏꯅ ꯇꯧꯅ ꯃꯥꯡꯍꯟꯈꯤꯅꯣꯁꯦ ꯑꯩꯈꯣꯏ ꯅꯩꯅꯍꯧꯗꯦ ꯍꯥꯏꯇꯥꯔꯦ ꯊꯨꯝꯒꯣꯡ 12 ꯂꯩꯔꯝꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯥꯏꯑꯣꯗꯤꯟ ꯋꯥꯡꯕ ꯆꯥꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯥꯂꯦꯝꯗ ꯑꯗꯨꯒꯨꯝꯕ ꯊꯨꯝꯁꯦ ꯂꯩꯇꯦ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯁꯨ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯊꯨꯝꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯡꯍꯟꯈ꯭ꯔꯦ ꯌꯣꯠ ꯊꯣꯛꯑꯝꯃꯤ ꯍꯥꯏ ꯃꯥꯡꯈ꯭ꯔꯦ ꯑꯗꯒꯤ ꯐꯤ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯂꯁꯤꯡꯒꯤ ꯐꯤ ꯀꯇꯟ ꯐꯤꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯎꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯔꯨ ꯑꯣꯏꯅ ꯂꯧꯗꯕ ꯐꯤꯁꯦ ꯑꯩꯈꯣꯏꯁꯤ ꯀꯃꯥꯏꯅ ꯃꯥꯡꯍꯟꯒꯦ ꯑꯁꯤꯗꯤ ꯐꯤ ꯁꯨꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯤꯅꯤ ꯁꯨꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯣꯛꯀꯟꯗꯕ ꯑꯗꯨꯝꯕꯅꯤ ꯍꯥꯏꯅ ꯄꯣꯂꯤꯁꯇꯔ ꯃꯌꯥꯝ ꯇꯦꯔꯣꯔꯤꯟ ꯃꯌꯥꯝ ꯊꯥꯖꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯊꯕꯛ ꯁꯨꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯥꯒꯠꯈ꯭ꯔꯀꯥꯟꯗ ꯄꯣꯠꯇꯨ ꯄꯨꯊꯣꯛꯍꯟꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯄꯨꯊꯣꯛꯈꯤꯗꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯥꯡꯕ ꯐꯤꯁꯦ ꯀꯣꯇꯟ ꯐꯤꯁꯤꯅ ꯑꯣꯏꯔꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯂꯁꯤꯡꯅ ꯁꯥꯕ ꯐꯤꯁꯦ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯂꯣꯏ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗ ꯀꯇꯟ ꯊꯥꯕꯒꯤ ꯑꯗꯒꯤ ꯇꯦꯔꯥ ꯊꯥꯕꯒꯤ ꯑꯗꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯍꯧꯖꯤꯛ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯂꯥꯟꯊꯣꯛ ꯂꯣꯏꯅꯃꯛ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯤꯄꯥꯟ ꯇꯥꯡꯕ ꯍꯧꯔꯦ ꯃꯤꯄꯥꯟ ꯇꯥꯡꯕꯗ ꯍꯦꯟꯗꯣꯛꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤꯔꯣꯟꯁꯦ ꯏꯟꯗꯤꯌꯥꯒꯤ ꯃꯇꯨꯡ ꯏꯟꯗ꯭ꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯃꯔꯣꯏ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯄꯁꯤꯡꯅ ꯁꯟꯗꯣꯛꯄ ꯂꯥꯎꯕ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯁꯤꯅ ꯂꯥꯎꯕ ꯁꯦꯟꯇꯔꯅ ꯌꯥꯗꯦ ꯑꯩꯈꯣꯏ ꯀꯩ ꯇꯧ ꯉꯝꯗꯣꯏꯅꯣ ꯍꯥꯏꯁꯦ ꯃꯣꯏ ꯍꯩꯅꯕꯤꯅꯦꯕ it may be Congress party it may be BJP it may be anything party those political leaders haiba political leaders singna lauri tai nte senterna yanaba chatragadi upai leroi haibasi akoida khanghanbini ade akoisina amu kamai de akoi MLA manti singjugi ya ayaba chatkadamni mokoi matung indragadi akoi hingmam chung sibi mo khoi khutal laire mamde ai isa ai suje thabak karana hakoni kamai tawgani chumju chumme yam thi chumme haitare haidi asumba se tawba yadre haitare asumba se tawmudamda kamai tawgida thitan tawe threat tawe asumbu tawrakano arambi da yaushlo natragadi dang jena thangwani phagani nungairoi nangi pusi hingbudo sigi threat se open tawre bujige it is open to everybody kanana lengak pusing hin tawe isang sang haibda sidane khunai sin lusilai bije aduna aikoi sarkar akoina matam changna mi kaya sagatchore khungna chatna adubu akoigi laikha tabududi akoi kangkhatpadi ngamdabra masi ngamnanaba anouba upay ma anouba akoigi mirol ama generation ama akoi sarkarna sekatpasi yamna mathau tai aduga akoiga chatminariba Manipur gi masak naiba CSO singju apin tawchaningi akoi anouba generation ama semhogdragadi akoigi khunai akoigi identity akoigi culture language ase malenge manungdagi muthigani aduna akoi anouba generation ama top generation ama seminasi haiba phom khrasi thamjare tension ge punam khuramjare Thagachari masigi CIRCA gi president su anik chumba wafam sing thambiramle amadi CIRCA na hokiba chahi 2015 da hek safung lapagaloina na
1947 49 ꯐꯥꯎꯕꯗ ꯂꯩꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯁꯤꯡ ꯃꯤꯌꯥꯝꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏ ꯈꯪꯍꯟꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ ꯃꯄꯨꯡ ꯑꯣꯏꯅ 1947 49 ꯐꯥꯎꯕꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯁꯤꯔꯀꯥꯅ ꯈꯟꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯗ ꯂꯝꯗꯝꯁꯤꯒꯤ ꯄꯨꯋꯥꯔꯤꯒꯤ ꯑꯣꯏꯕ ꯇꯥꯡꯀꯛꯁꯤꯡꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯃꯔꯨꯝꯈꯛ ꯊꯣꯛꯈꯤ ꯉꯁꯤꯃꯛ ꯄꯥꯡꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔ ꯅꯦꯁꯅꯦꯜ ꯗꯦ ꯑꯁꯤꯁꯨ 1948ꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯑꯗꯨꯒꯨꯝꯕ ꯃꯔꯝ ꯑꯗꯨꯅ 1947 49ꯗ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ 1947ꯒꯤ 14 ꯑꯥꯒꯁꯇ ꯃꯅꯤꯄꯨꯔꯅ ꯅꯤꯡꯇꯝꯕ ꯐꯪꯈꯤꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯅꯤꯡꯇꯝꯕ ꯐꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ 47ꯗ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯣꯐ ꯑꯦꯁꯦꯁꯟ ꯁꯥꯏꯟ ꯇꯧꯈꯤꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ 1947ꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯦꯗꯣꯞ ꯇꯧꯈꯤꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ 1948ꯗ ꯌꯨꯅꯤꯚꯔꯁꯦꯜ ꯑꯦꯗꯜ ꯐ꯭ꯔꯥꯟꯁꯤꯁꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏꯗ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯑꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯂꯩꯉꯥꯛꯆꯈꯤꯕ ꯑꯁꯨꯝꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯂꯩꯉꯥꯛꯆꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ 1949ꯗ ꯁꯦꯞꯇꯦꯝꯕꯔ 12ꯗ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯏꯟꯗꯤꯌꯥꯅ ꯑꯃꯨꯛ ꯂꯧꯁꯤꯟꯈꯤꯕꯗꯒꯤ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟꯗ ꯇꯤꯟꯈꯤꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯦꯞꯇꯦꯝꯕꯔ 12ꯗ ꯁꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯣꯛꯇꯣꯕꯔ 15ꯗ ꯏꯟꯗꯤꯌꯥ ꯌꯨꯅꯤꯌꯟꯗ ꯇꯤꯜꯂꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯁꯤꯅꯆꯤꯡꯕ ꯌꯥꯝꯅ ꯄꯨꯋꯥꯔꯤꯒꯤ ꯑꯣꯏꯕ ꯇꯥꯡꯀꯛꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯔꯨꯝꯈꯛ ꯊꯣꯛꯈꯤꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁꯇ ꯃꯁꯤꯕꯨ ꯇꯥꯡꯀꯛ ꯑꯁꯤ ꯄꯦꯔꯠ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯔꯅꯤꯡ ꯄꯣꯏꯟ ꯑꯃꯈꯛꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯡ ꯁ꯭ꯇꯦꯇꯁꯁꯤꯡ ꯑꯁꯦ ꯉꯁꯤꯒꯤ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯔꯀꯥꯅ 2015ꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯊꯧꯔꯝꯁꯤꯡ ꯑꯃꯗꯤ ꯀꯦꯝꯄꯦꯟ ꯀꯌꯥꯃꯔꯨꯝ ꯑꯃꯈꯛ ꯑꯩꯈꯣꯏ ꯆꯪꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯗꯤꯁꯇꯤꯡꯇꯤꯞ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯍꯤꯁꯇꯣꯔꯤ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁ ꯑꯃꯗꯤ ꯍꯤꯁꯇ꯭ꯔꯤ ꯑꯁꯤ ꯈꯪꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯉꯁꯤ ꯃꯗꯨꯒꯤ ꯀꯦꯝꯄꯦꯟ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯥꯡꯊꯣꯛꯆꯔꯤꯕ ꯃꯅꯤꯄꯨꯔ ꯅꯦꯁꯅꯦꯜ ꯗꯦꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐꯝꯄꯥꯛꯇꯛꯇ ꯂꯦꯡꯁꯤꯟꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥꯃꯔꯨꯝꯈꯛ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯌꯥꯝꯅ ꯂꯩꯕꯥꯛꯀꯤꯅꯤ ꯑꯃꯗꯤ ꯌꯥꯝꯅ ꯄꯦꯟꯗꯦꯃꯤꯛꯀꯤ ꯃꯅꯨꯡ ꯑꯁꯤꯗꯩꯗꯁꯨ ꯂꯩꯕꯥꯛꯀꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧꯗꯥꯡ ꯑꯃꯈꯛꯅꯤ ꯍꯥꯏꯗꯨꯅ ꯀꯥꯏꯊꯣꯛꯄꯤꯔꯀꯥꯟꯗ ꯌꯥꯕꯤꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯐꯝꯄꯥꯛꯇꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯦꯝꯕꯔꯁꯤꯡꯕꯨꯁꯨ ꯉꯪꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯁꯤꯒꯨꯝꯕ ꯆꯤꯔꯕ ꯄꯨꯡꯐꯝ ꯑꯁꯤꯗꯩꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗꯩꯗꯁꯨ ꯊꯧꯔꯝ ꯑꯁꯦ ꯌꯥꯎꯔꯨꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯁꯤꯡꯗ ꯁꯤꯟꯕ ꯊꯨꯡꯅ ꯌꯧꯍꯟꯕꯒꯤ ꯊꯧꯒꯥꯏ ꯂꯧꯕꯤꯒꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯤꯟ ꯑꯦꯟ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯗꯤꯡꯃꯛ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯤꯟꯕꯗ ꯑꯆꯧꯕ ꯊꯧꯒꯥꯏ ꯂꯧꯕꯤꯈꯤꯕ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯈꯤꯕꯗ ꯑꯆꯧꯕ ꯊꯧꯒꯥꯏ ꯂꯧꯕꯤꯈꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯔꯀꯥꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩꯅ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯦ